Delhi Jantar Mantar Nupi Lalgi Ningsing Thoram Yauba Amadi State Asida Tokli Beirang Asigi Matangda Protest Yauba Chatkiba 𝗍𝗏𝗍𝗏 Delhi Police na Fazanjuna Thambaga Mari Lenena Imagi Mahiragi Convener 𝗍𝗏𝗍𝗏 Mastana Deputy Commissioner Police Application Ama Iduna 𝗏𝗏𝗍𝗏 𝗏𝗏𝗍𝗏 Application Aduda Karigidamak Amadi Kanagi Instruction Gi Matung Inna Makpu Fazanjuna Thamlibano Loinena Chatfam Thokfam Khangdana Kumna 𝗍𝗏𝗍𝗏𝗏𝗏 ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯄꯟꯈꯤ꯫ Delhi Jantar Mantar Nupi Lalgi Ningsing Thoram Yauba Amadi State Asida Tokli Beirang Asigi Matangda Protest Yauba Chatkiba 𝗍𝗏𝗍𝗏 Delhi Police na Fazanjuna Thambaga Mari Lenena Imagi Mahiragi Convener 𝗍𝗏𝗍𝗏 Mastana Deputy Commissioner Police Application Ama Iduna 𝗏𝗏𝗍𝗏𝗍𝗏 𝗏𝗏𝗍𝗏 Application Aduda Karigidamak Amadi Kanagi Instruction Gi Matung Inna Makpu Fazanjuna Thamlibano Loinena Chatfam Thokfam Khangdana Kumna 𝗍𝗏𝗍𝗏𝗏𝗏 ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯄꯟꯈꯤ꯫